Ai, ngasi so phone gi anobo problem am pudun laksari ngasi aina pudun laksari problem sidi WhatsApp ki matang ngani wa khoi gi ngasi aina ai gi friend am da thenga jabani masi problem si haribo WhatsApp company na haribo number si ban do shin gi ma access to we adre WhatsApp sang be adre dong gi phone number se ban oire hana utlaga leba siguma problem thengna bi ba so yaw bi ram bay adagi sigi problem sigi solution kham mi so yamna leiram magni ana dum thajai adu kari gumba sigi problem si adom mayok na viren khala se tung da di WhatsApp as loin si narim na adu sumana siguma problem si hayeng tung da mayok na batar ga di masigi solution masigi problem sigi solve ta main tawni haib sigi matang dani ani ngasi video si puzare ji phare adu di ngasi so haijari ai gi ming sanjit sarama aduga adom yeng biri bisna yeng sen si khangu si Manipur lalo no bulok singa ma khoi map khan mina urasi phare adu di adom gi phone gi screen sang biro mawung si kamaina tobuno haida imek sengna sugaina haijarek hojik ai phone screen da sangsin jare aduga mayam da example loina I ucharage WhatsApp ta sang biro hojik si number sine khan biro ai hojik masi sangjare matam sida thola isi yeng biro to your phone number haraga numbers bire is banned from using WhatsApp contact support for help and leiriba sida support sida sang biro matam sida masigi matungda kari igadabno haibado ai mayamda sugaina haijage aduga ai sum ijarake waidu aduga hangbe abo hangamana masi kari gidamak sigi ben takhibano haibisin koina mobile number se ben tawsinjirisi moina masi invalid click ena koina rule khara thamme WhatsApp ki oina haidi koina message amasi group khuding da hek message thaba khuding gi group khuding sida loina saiba message amabu aigera group khuding de hek saiba si masi moigi computer na phai mi si invalid click ta bai si adu bune ko akoi gi WhatsApp ki rule da masi ya da rule la mane haide aikoina message ama hek tha bai so group khuding makta loina saiba ade kai kari gumba any message ma ni ko khuding makta ko gi magi sukki sang tha ga dam na do hen aikoina not na thajan bagumba tawru matamda hariba WhatsApp ki computer na pharaga hariba na number sibu ben tawsin baina sigumba rule khara da tawbune adubo pare sigumba da sasi ta khrawa khangdaba da gi ta khiba mi singdu gi hangdok na ba niyom during ase ina mayam da phongdok charisi aduga sigi feedback ibagi niyom se makhoi da khoina mateng ni jaba hai tare masigi niyom si wahai si aina sida iraga mayam da phongdoi ko hi sir my WhatsApp number has been banned please on it again adagi turn on it again hairsu yai aduga adongi WhatsApp number do mafam sida ibiro sida da ainu hoji ijari sumaina aduga makhoi da sida niyom ama lei sumani iblo erga mathaki next sida sang matam da masana Gmail da pusan ngane ba domgi mafam se page Gmail thana ba adu pusan da ba phone so thengra kane ba hadi Gmail da sang ya da ba adu gumbo erga di hi riba inu si iriba hi sir my WhatsApp number has been banned guys ibiro no so I kamain ini sam na khoi ge makha sida adomgi Gmail account do khaktang ibiyo makha sida atai hi riba mathaki sida aina panriba wahi singje amata ibiro no suknagi Gmail du khaktang ibiyo Gmail khaktang aduga Gmail du iba loibuga mathaki sida next tawbiyo adu suman tu si question masana set tawrga thamjaba question ni si simtang khanni ni to ai si kari yadrim na ji tu makha sida yo seeing the message your phone number is banned from using WhatsApp contact support for help si khanbiro sigi haidi tawriba laina se ingon de yadri problem se sine haibdu mohai da khangan bani asi khallaba matamda to sigi ps si song thoi se phone amaga manro si ps si song thokpam soi leite Gmail da chat kadum na a Gmail da chat na sigi ps si maina thola gadi adom na ngasai gi aina mathakta wahi ghara iridu su ibiru ranu kaino doina koge sukni gi Gmail adongi Gmail account du khak ibiro aduga type to birga next ta matam da masana question set torga zum tholak sani huji ai uchage hari mong dom tang yengbiu huji aina hana tharamba wai sing loin kakthat chare to aduga Gmail khaktang hapa matam da di masana option thola ina to Gmail gi asmana to si thola matung da tu masana question set torga thamgani asida adom na kari ma semdok pirunu sukna gi mathakte ero gi sign man ma leiri se
asida adum nammaga send tawbikho karisu adom na sida semdok pirunu adom gi gmail account du khaktang hapiu si khaktane do adu send tawra matam da smaina tholakani abtu ado whatsapp na adom da verify tawna phone number si masi sumlabra hai si tu number sing sai ben tawra thamiba number du ne ko se si aina next sang matam da yare masini aina aingon da ben aigi problem lairiba phone number du sini hai si moi da khangan mani makhoina message tharakani ai phone da adu masi nongmagi matam lawi hai nongmagi matam pung kun marigi matung da moina hangdok pirkani hai hangdok ta so amuka so thagadamne hai video bu like tawba share tawba kaubiganu amadi hangbiningba haibiningba any suggestion lai matam da comment box da irga haibiro hai wafum thamjaraga video singa sigana di patak solution jare bye bye